Manipur British ki makuta gi ningkha tamna bohona bada thawai thakraba laikhidraba athobu singda ikai khumna ba utuna mingthon kiwa Andaman and Nicobar Island gi Mount Manipur bu Semgat chaganaba Andaman and Nicobar Island gi MP Vishnu Pada Rena Union Home Minister Amit Shah da Aeeba Cherol Thaduna Taksinkhre Banbe abadi island asugi kha thangba sarukta leiba singasi kumjale singni kunmathoi gi October 13 Union Home Minister Amit Shah na mahaki Andaman and Nicobar Khongchat amada Manipur gi laikhidraba athoba kunhumdoi gi mafamda ikai khumna ba utpoina India government na Mount Harriet hairambadagi Mount Manipur haina nauna mingthol pikibani Andaman and Nicobar gi Mount Manipur da Mount Manipur Memorial Semgatnaba panduna leiriba thabak MP asina Taksinkhre Manipur miyam gi maikedagi Thagat Payaba Amadi Apen Mafongdrukli MP na Union Home Minister da Ikiba Cherol dugi copy amamamsu Andaman and Nicobar Island gi Lieutenant Governor Amadi Chief Secretary da Yahunduna Mathau Taba Thabak Laukana Bakhangan ki Loina na Hairi Cherol dugi copy amasu Union Territory Heritage Committee member su Oriba Kalifani Museum gi founder Mukeswar Lal da Thaki Hari MP Vishnu Pada Rena Aeeba Cherol da Hokiba Sahiu Masida Sword Monument Project ke thabak khara paikhalam laga ngasi fawba delay tawduna leriba sigi matang di yangsina basu palli